TG Higher Secondary School Imphal gi NSS cell na Sinduna Thaa Asigi Houkhiba Tang dagi school asida CHATHARAKHIBA NUMIT nigi National Service Camp NSS Special Camp NGARANG Migi Tang Tarada LOISINKHRE Sustainable Development and Environment Protection haiba wakalonda NUMIT ni chupna CHATHARAKHIBA Special Camp adugi manung channa TG Higher Secondary School gi campus tarutanana thamnaba sit sengdokpaga loinana u chara kaya su thaki Special Camp Baduda Dr. Tonita Heights Sangamita Devin Morangtem Dr. Tapampak Dr. Chinglen Maishnam Dr. Bimolna Resource Person Singoina Wangang Laduna Mahiroi Singh Amasung Naha Singda NSS ki matangda wakal tahan bagaloinana Kunai gi thabak thoram singda NSS na lauriba thodang sing punna khangminakhi